Nasi hawdar se Surah Al-Ahqaf ke ayat number 21 dagi kun mathoi dagi ka A'udhu billahi minash shaitanir rajim Bismillahir rahmanir rahim Rabbi israh li sadri wa yassir li amri wa hlul 'uqdatam min lisani yafqahu qawli Rabbi zidni ilma Subhanaka la ilma lana illa ma 'allamtana innaka antal alimul hakim واذكر أخا عاد إذ أنذر قومه بالأحقاف وقد خلت النذر من بين يديه ومن خلفه ألا تعبدوا إلا الله إني أخاف عليكم عذاب يوم عظيم أدوغا نينسينغ بيو مخويدا ومحمد صلى الله عليه وسلم عاد كي مچين مناو هود माना चेक्सिन वाहाई खिबदु मागी मिसिंगदा थेक खोइना चटपा लैंगोई लमदा चेक्सिन वाहाई बसिंग यौख्रबनी हौख्रबनी मागी ममांगदा अमसुंग मागी मतुंगदा असुमना लाट कनु कना अमत्तबु अल्लाह नत्तना सुमेना हाई खिबदु तसेंगनमक अइना किबीना खोइगी नथक्ता लाकदब अचौबा नुमित अमगी दंदी सिसु निंगसिंगो मखोइदा अइदे इखोइदा इमानवाला सिंगदु मीसिंगदा मखोइना हाइखी अदरो खुमाइमी बाहुम खुमाइमी मागी कोमदुना मखोइना हाइखी नंग लाक्लिब्रा अइखोइदा अइखोइबु वखल सेरानना पुहन्नबा अइखोइगी लाइसिंगदगी अदु ओइरबदी पुरकलो अइखोइदा नंगना अइखोइदा वदा तौरिबदु नंगना ओइरबदी अचुम्मा ngangbसिंगी मनुंगदगी मखोइ पाउकुमनिसि नंगना अइखोइ हान्दिचन तौंदा लेरिबा इपाइपुगी अइखोइना तौरिबा लालिबा मयामसे अइखोइना इंदना चलिबा इता तौरि मयामसे सिगिसिरा सेराना हनबा वखन चोइरोन सेराना हन्नबरबा नंगना तौरि इसी अनौबा मा हौजिला इसी नंगना अचुम्मा ngangbो ओइरदि नंगना हाइरिबा वादा तौरिबा सि लाकनि अदु लाकनि हाइसुंदु पुरओबा हुजि मखोइ पाउकुमनिको मान हाइखि पैगंबरदुना मदुगी ज्ञानदी सुपनगी अल्लाह खक्तगी मनाक्ता लैबनी अइदि नखोइदा यौहनबतनी मदुगा लोइनना अइबु थारखिबा पाउदु अदुबु अइना उरे नखोइबु खंखिद्रबा जाति अमा ओइना अइदि सुमनै पाउ यौहनबतनी नखोइदा अदुगी इल्मदी करम कान थोकदमो करम कान लाकदमो हाइबगी इल्मदी अल्लाह खक्तै मनाक्ता लै अल्लाह खक्तना खाना अदुदगी मखोइना मदुबु उबदा लैचिन अमा ओइना मखोइगी तंपाकसिंग नक्सल्लक्पा मखोइना हाइखि मसी लैचिन अमनी अइखोइदा नोंग पुरकलिबा नत्ते मदु नखोइना मदुबु थूना लाकहन्निंखिबदुनी नुंसित अमा मदुदा याउरिबा चाइना लैरबदंदी नोंगी मतांगदना हन हाइबदु नखोइ नैना ओमते थिदो नसाना हाइखिबदु इस्लामिक स्कॉलर खल सु हाइबा हौरे नोंग लाइसे अइखोइना सुमैना सिदै पाइखलगा तारे एमि हाइबदु अदु नत्ते न हाइबे इंपोर्ट ने डायरेक्ट लापनी दुनिया की पोट नत्ते अहान बला अपन हाइद्रे मिन महन तवय बादु मैंने खल्ले बाई सदु नेना अद मखोइन होजि हाइरे सिदि इंपोर्ट ने हाइब डायरेक्ट सिदै चप्पा पोट नत्ते सिदै थोकपा पोट नत्ते सिदा हांदै लैबा पोसु नत्ते हाइबदि पृथ्वी सिगी पोट नत्ते बन नोंग लाइबे सिंगि मंगहन अनाना हलेबा आठदो माना हाइले दुसो अदम चुम्बा अदुगा हुजिक सिदले मनि लोयना पाइखतपनेना हाइले सिसो साइंटिस्ट मनि लोयना पाइखतपगी आयात याउब्रा बकुरान सिदा अदु अंति एंगे दु नैनगी सदन संदोन याउबनि मनि में पोखर खिबगी होय न तारदे हुत्तन तारई नो तारई आदगी एन हाइले सिददी एन ननै सुलै लेत्रे अमो नानो जिहारि वाहि हाइरो कुनो मुसेना पुये लका नु आइन हाइबते सु खन्ना दो कामन पुंगना तौरई लेकिन जी अदिगा मरक पे हुत्लगा कय तारई हाइबि याउ नानो मा हालेबा आठदि हालो कुनो नंग ताबदा अदि बयान
ꯃꯥꯒꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯕꯅꯤ ꯃꯥꯡꯍꯟꯒꯗꯧꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯔꯕꯀꯤ ꯍꯨꯀꯨꯝꯗ ꯑꯗꯨꯗꯒꯤꯗꯤ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯗꯨ ꯃꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗꯨ ꯅꯠꯇꯅ ꯑꯁꯨꯝꯅ ꯁꯥꯁꯇꯤ ꯄꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯑꯖꯥꯕꯇꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕꯗꯨ ꯃꯈꯣꯏꯅ ꯅꯣꯡꯅꯦ ꯈꯜꯂꯨꯕ ꯂꯩꯆꯤꯟ ꯄꯥꯏꯔꯛꯄꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨ ꯑꯖꯥꯕ ꯑꯣꯏꯅ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯃꯧ ꯂꯤꯡꯅ ꯂꯦꯞꯍꯟꯕꯤꯈꯤꯕ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯀꯨꯔꯦꯁ ꯅꯈꯣꯏꯕꯨ ꯃꯇꯝꯗꯨꯗ ꯀꯨꯔꯦꯁꯇ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯅ ꯀꯨꯔꯦꯁ ꯀꯣꯃꯥ ꯕ꯭ꯔꯦꯀꯦꯠ ꯃꯅꯨꯡꯗ ꯍꯥꯏꯔꯤꯁꯤ ꯀꯨꯔꯦꯁ ꯅꯈꯣꯏꯕꯨ ꯂꯦꯞꯍꯟꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯅꯤ ꯅꯈꯣꯏꯗ ꯇꯥꯕꯒꯤ ꯁꯛꯇꯤ ꯎꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯈꯟꯊꯅꯕ ꯊꯃꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯍꯟꯈꯤꯗꯕꯅꯤ ꯃꯈꯣꯏꯒꯤ ꯇꯥꯕꯒꯤ ꯁꯛꯇꯤ ꯎꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯊꯃꯣꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯌꯥꯈꯤꯗꯕꯗꯨꯅ ꯑꯜꯂꯥꯍꯒꯤ ꯈꯨꯗꯝꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯦꯝꯅꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯩꯒꯝꯕꯔꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯃꯈꯣꯏꯅ ꯀꯔꯦꯝꯅꯈꯤꯕꯗꯨ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯈꯤꯕ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯜꯂꯨꯕꯗꯨ ꯑꯗꯨꯏꯗꯨꯅ ꯑꯖꯥꯕꯇꯨꯅ ꯃꯈꯣꯏ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯑꯕ ꯁꯤ ꯑꯩꯈꯣꯏꯗꯅꯤ ꯄꯥꯜꯂꯒ ꯍꯥꯏꯔꯤꯁꯤꯀꯣ ꯚꯥꯞ ꯇꯥꯍꯟꯈꯤꯗ꯭ꯔꯦꯅ ꯂꯧꯕꯁꯨ ꯌꯥꯗ꯭ꯔꯣ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯍꯔꯁꯤꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯑꯣꯡꯗ ꯁꯟꯗꯣꯛꯄꯤꯕꯅꯤ ꯑꯌꯥꯠꯁꯤꯡꯕꯨ ꯃꯈꯣꯏꯅ ꯈꯟꯊꯖꯔꯛꯅꯕ ꯑꯗꯨ ꯑꯣꯏ ꯃꯈꯣꯏꯅ ꯍꯟꯖꯔꯛꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕꯒꯦ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕꯒꯦ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕꯒꯦ ꯃꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯃꯉꯣꯟꯗ ꯅꯛꯁꯤꯟꯖꯕꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏꯁꯤꯡꯗꯨ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯁꯤ ꯅꯠꯇꯦ ꯃꯈꯣꯏꯗꯨꯅꯤ ꯂꯪꯐꯩꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨꯗꯤ ꯂꯪꯐꯩꯅꯈ꯭ꯔꯕꯅꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯒꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯗꯕꯗꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯄꯗꯨꯅꯤ ꯑꯉꯥꯡ ꯎꯠꯅꯔꯤꯗꯨꯅ ꯍꯧꯖꯤꯛ ꯑꯔꯥꯠꯄ ꯀꯥꯡꯕꯨꯅꯁꯨ ꯑꯜꯂꯥꯍꯅ ꯕꯨꯖꯨꯔꯨꯛꯇꯨꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯈꯔꯁꯤ ꯐꯥꯎꯗꯣꯛꯍꯜꯂꯛꯄ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯔꯕꯇ ꯂꯩꯕ ꯈꯔꯁꯤ ꯃꯃꯤ ꯇꯨꯝꯃꯒ ꯎꯕ ꯃꯌꯥꯝ ꯑꯃ ꯑꯉꯥꯡꯄ ꯎꯠꯄꯅꯦ ꯋꯥꯔꯤꯗ ꯑꯗꯨꯒꯤ ꯂꯥꯏꯁꯤꯡꯗꯨ ꯂꯤꯗꯔꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯅꯣꯡꯃꯄꯩꯁꯤ ꯀꯔꯤꯒꯤꯅꯣꯕ ꯍꯨꯟꯗꯣꯛꯍꯟꯗ꯭ꯔꯤꯁꯤ ꯊꯩꯗꯣꯛꯍꯟꯗ꯭ꯔꯤꯁꯤ ꯂꯤꯌꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯊꯥꯖꯤꯟꯈꯤꯕꯗꯨ ꯅꯉꯣꯟꯗ ꯖꯤꯟ ꯈꯨꯖꯣꯛ ꯑꯃ ꯃꯈꯣꯏꯅ ꯇꯥꯈꯤꯕꯗꯨ ꯀꯨꯔꯥꯟꯕꯨ ꯃꯈꯣꯏꯅ ꯃꯗꯨꯗ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯇꯥꯎ ꯇꯨꯃꯤꯟꯅ ꯃꯗꯨ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯕꯁꯤꯡ ꯑꯣꯏꯅ ꯇꯥꯔꯒ ꯃꯈꯣꯏ ꯍꯟꯈꯤꯑꯕ ꯖꯤꯟꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯄꯥꯎꯗꯨ ꯌꯧꯍꯟꯕ ꯑꯩꯈꯣꯏꯁꯨ ꯇꯥꯔꯗꯤ ꯌꯧꯍꯟꯒꯗꯕꯅꯤ ꯑꯜꯂꯥꯍꯒꯤ ꯑꯥꯌꯠ ꯑꯃ ꯇꯥꯔꯗꯤ ꯁꯤ ꯌꯧꯍꯜꯂꯨꯒꯗꯕꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯖꯤꯟꯁꯤꯡꯗꯨꯅ ꯍꯥꯏꯔꯨꯔꯤꯃꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯇꯥꯔꯛꯂꯦ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯋꯥꯔꯣꯜ ꯃꯨꯁꯥꯒꯤ ꯇꯨꯡꯗ ꯊꯥꯗꯕꯤꯔꯛꯄ ꯃꯁꯤꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯕꯨ ꯆꯦꯠꯁꯤꯜꯍꯟꯕ ꯑꯗꯨꯒ ꯂꯝꯖꯤꯡꯕ ꯑꯆꯨꯝꯕꯗ ꯑꯃꯁꯨꯡ ꯆꯞ ꯇꯤꯡꯕ ꯂꯝꯕꯤꯗ ꯁꯤ ꯇꯥꯔꯛꯑꯦꯅ ꯃꯣꯏ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯨꯏ ꯃꯤ ꯖꯤꯟꯁꯤꯡꯗꯨꯅ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯁꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯄꯥꯎꯈꯨꯝꯃꯨ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯀꯧꯔꯤꯕ ꯃꯤꯗꯨꯗ ꯑꯗꯨꯒ ꯊꯥꯖꯕ ꯊꯝꯃꯨ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯗ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯒꯅꯤ ꯅꯈꯣꯏꯅ ꯂꯪꯖꯈꯤꯕ ꯅꯄꯥꯞꯁꯤꯡ ꯑꯃꯁꯨꯡ ꯀꯟꯕꯤꯒꯅꯤ ꯅꯈꯣꯏꯕꯨ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯗꯒꯤ ꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯨꯔꯤꯕ ꯄꯥꯎꯈꯨꯝꯕꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤꯡꯗꯨ ꯍꯥꯏꯕ ꯏꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯅꯥꯒꯨꯝꯕꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯀꯧꯔꯤꯕ ꯃꯤꯗꯨꯗ ꯃꯥꯅ ꯁꯣꯏꯍꯟꯕ ꯉꯝꯂꯣꯏ ꯑꯜꯂꯥꯍꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯊꯛꯇ ꯂꯩꯔꯣꯏ ꯃꯥꯒꯤꯗꯃꯛ ꯑꯜꯂꯥꯍ ꯅꯠꯇꯅ ꯉꯥꯛ ꯁꯦꯟꯕꯤꯕꯁꯤꯡ ꯃꯈꯣꯏꯗꯨ ꯂꯩꯔꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯔꯥꯟꯕꯗ ꯃꯈꯣꯏꯅ ꯎꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯦꯝꯕꯗ
ꯆꯣꯛꯊꯕ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨꯁꯨ ꯍꯥꯏꯕꯅꯤ ꯑꯜꯂꯥꯍꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯍꯣꯏ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯉꯝꯕꯅꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯍꯥꯏꯗꯤ ꯑꯁꯃꯥꯟꯗꯒꯤ ꯁꯦꯝꯗꯣꯛꯏꯁꯤ ꯃꯥꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯁꯤ ꯃꯃꯜꯗꯨ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯏꯟꯒꯠꯂꯝꯁꯤ ꯉꯝꯃꯣꯏꯗ꯭ꯔꯥ ꯁꯤ ꯈꯟꯒꯗ꯭ꯔꯥ ꯁꯤꯗ ꯉꯁꯥꯏ ꯖꯤꯟꯁꯤꯡꯗꯨꯒꯤ ꯑꯌꯥꯠꯇꯨ ꯇꯥꯔꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯖꯤꯟ ꯃꯔꯛꯇꯨꯗꯅꯦꯕ ꯄꯥꯎꯗꯨ ꯁꯟꯗꯣꯛꯎꯔꯤꯁꯤ ꯑꯗꯨꯗꯩ ꯑꯜꯂꯥꯍꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤꯁꯤ ꯄꯥꯎ ꯄꯨꯔꯛꯏꯕ ꯃꯤꯗꯨꯅ ꯍꯥꯏꯕꯗꯨ ꯏꯟꯒꯗꯝꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯤ ꯄꯨꯔꯛꯏꯕꯗꯨ ꯁꯨꯔꯦꯖꯤꯟꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯨꯅꯤ ꯏꯟꯅ ꯁꯃꯤꯑꯅ ꯀꯨꯔꯥꯟꯅ ꯑꯖꯕꯟ ꯌꯥꯝꯅ ꯉꯛꯈ꯭ꯔꯕ ꯀꯨꯔꯥꯟ ꯑꯃ ꯑꯩꯈꯣꯏ ꯇꯥꯔꯛꯑꯦꯅ ꯇꯧꯔꯤꯗꯨꯅꯤ ꯁꯤꯗꯅ ꯑꯗꯨ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯤꯗ ꯃꯔꯛꯁꯤꯗ ꯑꯃ ꯍꯪꯉꯦ ꯖꯤꯟꯒꯤ ꯃꯨꯔꯠꯁꯤ ꯁꯤꯒꯤꯁꯤ ꯀꯔꯤꯅꯣ جسم ناری يتشكل بأشكال مختلفة ولا ذكر ولا أنثى ذكر وأنثى مي سكتنا سيبا مخلوق الله أمني نخوينا أونينبا هوموني مسا هومون نامي مسارا لكن مذكر مؤنثنا مسكولين فيمينين ناي जिनकी तारीफ मखोई दुनिया सिदा मखोई कमाई का सकता उधर नहीं रहे कोई ना हो सुले खत्म सुले इंसान की मन इंसान की समझ मैंने जो पान दो पर तो शिशु मोई नहीं रहे पाले में अखोना उदबा मखोइन दी उबा जो है क्या मतलब कोई बहुत मखोई ने कोई उबा है उबा यार संगे वो मखोई ना नी है सही यार ꯑꯩꯈꯣꯏꯅ ꯎꯅꯦꯕ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯗꯨꯕꯨ ꯃꯩꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯍꯪꯒꯅꯤ ꯃꯈꯣꯏꯗ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯑꯆꯨꯝꯕꯗꯨ ꯁꯤ ꯑꯆꯨꯝꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯔꯕꯅ ꯈꯪꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯨꯝꯗꯣꯏꯁꯤ ꯕꯂꯥ ꯑꯣꯏꯔꯕꯅꯤꯅ ꯁꯣꯏꯗ꯭ꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯅꯤ ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯕꯅ ꯈꯪꯁꯅꯨ ꯆꯨꯝꯗꯦ ꯂꯥꯜꯂꯦ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯗ꯭ꯔꯒꯁꯤ ꯃꯩ ꯂꯩꯔꯛꯇ꯭ꯔꯣ ꯁꯤꯗ ꯆꯨꯝꯃꯃꯤꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯪꯂꯣ ꯗꯟꯗꯤꯗꯨꯒꯤ ꯃꯍꯥꯎ ꯅꯈꯣꯏꯅ ꯌꯥꯈꯤꯗꯕꯗꯨꯒꯤ ꯑꯗꯨꯅ ꯈꯪꯂꯣ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯔꯁꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯨꯛꯅꯤꯡ ꯆꯦꯠꯄꯁꯤꯡꯅ ꯈꯥꯡꯈꯤꯕꯒꯨꯝ ꯈꯥꯡꯂꯣ ꯍꯥꯏꯕꯅꯤꯁꯤꯀꯣ ꯑꯗꯨꯅ ꯈꯥꯡꯂꯣ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯔꯁꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯨꯛꯅꯤꯡ ꯆꯦꯠꯄꯁꯤꯡꯅ ꯈꯥꯡꯈꯤꯕꯒꯨꯝ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯃꯈꯣꯏꯗ ꯗꯟꯗꯤꯗꯨ ꯂꯥꯛꯄꯗꯨ ꯃꯈꯣꯏꯗ ꯇꯧꯕ ꯋꯥꯗꯥꯗꯨ ꯃꯈꯣꯏꯅ ꯎꯒꯗꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯅ ꯈꯟꯒꯅꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯑꯃꯒꯤ ꯄꯨꯡ ꯑꯃꯈꯛ ꯅꯠꯇꯅ ꯇꯥꯏꯕꯪꯗ ꯃꯁꯤꯗꯤ ꯃꯈꯣꯏꯗ ꯄꯥꯎ ꯌꯧꯍꯟꯕꯤꯕꯅꯤ ꯀꯅꯥꯕꯨꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯤ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯗꯨ ꯅꯠꯇꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯁꯤ ꯇꯣꯏꯅ ꯌꯥꯎꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯗꯅꯤ ꯍꯥꯏꯔꯤꯁꯤ ꯑꯌꯥꯠꯁꯦ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯒ ꯇꯧꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯃꯅꯤ 이만 레이버 강구 레이버